Housing Sanabagi Pau. Last man standing fight night Manipur the heithoi singthoiraba Mma Sanaroi Thounaojam Bambam na pro national title belt Lourak-Khre ngasi Imphal airport thunglakibada miyam na harau tayam uktuna puning Lourak-Khre. Kolkata da thasuki kunithoi da pangthokiba fight night ki event aduda Bambam ga hana fight taunakiba West Bengal gi Avisekpo ahanba round gi minute aniga second kuntramari satpada knockout Piraga pro national gi title belt adu laudana Manipur gi mingset pura pangam kibane. To makha laikai dagi Thounaojam Bambam na airport that paumi sing na hangba wahang amagi pakum piraduna magna international MMA fight eventa anirak suba oina yarubada champion gi title belt ama Lourak-Khre aduga national MMA fight eventana mangarak sar yarubada ahumlak champion oiba ngamlak-Khre magna makha taraduna mathangi lakadoriba international gi event ama oiriba MMA world championship da saru Yanabagi Damang akan training Sataduna Sem Sab Hauragani Loinana World Championship ta Saru Yaruna Bahonabada Sel Tumgi Oiba Kodong Sadaba Mayuk Nabana Maram Oidaga Awaba Kayadi Mayuk Nagani Haibagi Nungang Wasu Fongdoki How you dang kuni thoya pangthok kiba last man standing fight night 3 da MMA professional fight amadi K1 pro fight ta event ani da sawi azabane event ani mak aina mai paga title se lower lak ne title ani MMA professional fight na aiga hana funa kiba aiga Abhishek ka rematch sana bane aduga K1 kickboxing dana Santos ka sana matung tarak proje fight international fight lay ani hum lay mamang da ai Nepal pangthok kiba Khali international fight ta aije maithi ho bane adu maithi ho bane aigi wakanda hoi aidi strawweight fighter ne 52 kg da sana jabane adu aigi weight da fighter like tabadagi aije weight over 61 kg da ai kakalaga bantamna phuna bane ado weight chaw sana bane moiraga engonda awaba maithi ba do phange ado hujikuri aigi isagi weight 50 ga 2 strawweight ta sana ni makatana aduna lakadaba world championship ama satke so ai ready tawjari aduna financially problem di kirang lay adu sigi se kano tawbaga ai ready tor